ngasi nungdarang phongbasi phongsingnigi maru oiba pau kharaga khangatcharaga mayamda share tawjage ahanbada Chief Minister N Birena Lusingduna lamyanba irabot ki mitamda haikat lekatamkhre kendra nipanda by election pangthoknaba ECI da haijaragani CM Paumisingna hangba wahangi pahum piraduna Chief Minister na phongdokhibadi state asida hangduna lairiba Manipur Legislative Assembly gi seat asi taragumdoini adubo lelong amadi wangjing tentha kendra ani asigidi Election Commission of India na by election pangthoknaba matam lerakle Manipur Sarkar na pamlibadi hauzik Manipur gi oina hangduna lairiba seat tarahumdoi asigi manungda High Court amadi Supreme Court ta case lektaba seat nipanda by election pangthokpa asini Sarkar gi apam asi thabak oina pangthok pinaba ngasi nungthul phawbagi manungde Election Commission of India ra CE duna haijaragani haiki Chief Minister na makata na phongdokhibadi hauji COVID-19 laisat thengnanabagi damakta front line da sungthoktuna hotnariba miyoi singda laibak thibadagi siba yaroklabadi madugi damakta lupa lakh yankhai pigani haiduna laukthokibadu thabak oina pangthokani hauji Health Minister gi thabaksu Chief Minister na paisinduna puri Maduna health ki oiba thabak singda kariguma amata apanba leitanaba CM gi makhara leiriba advisor ni na achauba thaudang lauduna thabak pangthoknaba honagani miyamna mipaiba pokpigano haiki paumi singna hangba wahangi pakhum piraduna handak anauba minister manga wasak laukrabagi matungda portfolio sinaduna thabak honkhre adubo minister amagi phammen sindana leiriba asi athubo matamda BJP gi center gi lusingba singa tanaraga mensinanaba hotnaragani hainasu makhatana phongdorakli Atopa pawa manamo mingjan sen hena laukiba handokpiyu haijaruba mairoi phubo oja transfer tongnaba dabi tawri Manipur se aduki matik tahaidaba masum yamna nongaitaba paw kayamaru ama thokle mem adugi manung sanba ama oina Hairok Higher Secondary School da 12 class tamnabagi damakta mingsan bada mari leinaba ozana paisa hena lauksili haina wakalubagi damakta mairoi amabu oja taruk changduna phubikre Mahiroi Pubo Ozasing School Asidigi transfer tawgodabani haina dabi tawri Ozana Purai hairiba Mahiroi asi Moirangthem Sanathoi sei taragataru apokpa M Syam ke kawi Hairok haitupokpidagine Mahiroi asina Kanglaipaki Mairada phongdorapagi matung inadi haukiba September 19 gi ayuk pung 13 rom taba matamda Hairok Higher Secondary School da 12 class arts da mingsananabagi damakta satki Mingsan sen lising maga sanipan lopom thokpada mari leinaba ozasingna lising maga sanipan yankhai lahokhi aremba lupa yankhai adu hando o haiba yakhidi hairi mahairo esina makhata na phongdokhibadi ngarang amuk hana school sida satun 11 pass tawbagi certificate lawbo satpada mari leinaba ozasingna paisa piyu hairakhi maduda nan 12 class ki mingsanbagi lehawba lupa yankhai aduna ohelo haiba matamda mahairo esina school adugi oza taruk sangduna phukhi hairi Muknarakpa adudagi mahairoi adunasu school adugi computer ani amang ata thonki khudakta Hairok Police Station gi kangbu laktuna irang adu control tawki police na oza amasu mahairoi ani gi marakta khuthokna rakliba adugi achum aran thikatpa matamda oza singna lal haiba khangki hairi masigi matungda ngarang Manipuri Student Federation Thobal District ki kangbun school asigi principal amadi mari leinaba oza sing Kauduna wang pong batawa matamna thokiba thaudo adu ozasingna lale heba khangki hairi makhatana school asigi principal asigi makhara game and sport library amadi practical fee na singbagi senpham mahairoi singnagi lauraga mahairoi sing sanaba phangandaba library gi lairik thamdabana paba phangandaba practical tawdaba kaya matam sangna sa tharakpana school asigi principal amadi mari leinaba singi asoibani haiba khangmangamki masidana tana school asigi thong thonaw ningthina pandaba amot akaina pik thana lehenba mafam onhanba asi school gi authority na tafam thokpa mathau pangthoktabani haiba asiguma kaya sina school asigi principal amasu mari leinaba singi maral ne hainasu yajanaki hainasu poksi sina makhatana phongdorakli Atop maruoiba paw manamu RIMS ki director Santana COVID-19 laisa thengnanaba hotnaringai sairakta RIMS ki PG student manga intern ani positive oire RIMS ki director oiriba Dr. A Santa amadi medical superintendent oina thabak tawriba CS Arun Singan achoba thodang lauduna RIMS hospital asi mapung phabo hospital ama oina ba hotnaringai amadi mangjin thana songthoktuna COVID-19 laisa thengnariba sairak asida RIMS ta MBBS loiraga postgraduate tawriba mahiroi manga intern tawriba doctor ani COVID-19 na positive oire haidi pauksi asina phangbo official oiba pawgi matung inadi state level virus research and diagnostic laboratory
Regional Institute of Medical Science RIMS Imphal haukiba September 13 COVID-19 test tawda makhoi taret positive oiba oire habasi confirm tawkibane miyoi sing asi hauji RIMS ki COVID ward thamduna makhatana leyang magi thabak sathari haidi namit aduda sathakiba COVID test adugi serial number ki matung ina positive oikiba doctor sing asi adudi serial number 3 da leiba RIMS ki PG Boys Hostel number 1 da leiba sahi kunthrago humdoi rom suraba GP Mahairoi nupa ama serial number 4 da leiba Zen GP Hostel number 5 da leiba sahi kungamanga suraba nupa ama serial number 5 da leiba RIMS GP Boys Hostel number 5 da leiba sahi kungatere suraba nupa ama serial number 8 da leiba RIMS ki PG Ladies Hostel da leiba masagi sahi kungatere surabi nupi ama serial number 10 da leiba RIMS Hostel da leiba masagi sahi kungamari suraba nupa ama serial number 19 da leiba RIMS ki sahi kungamathu suraba nupa ama racial number chamaga humdraga taruk suba da leiba RIMS Hostel da leiba sahi kungamari suraba nupa amani hairi COVID-19 na positive oiraba miyoi sing layeng bagi thabak sathabda RIMS ki director MS amadi atai mari leinaba doctor nurse amadi atai health workers singna hauzik asoba thodang loduna yamna kan hotnari loinana RIMS ki director santagi miyang makhada RIMS hospital asida matamga sunaba anauba khusu khulai kya hapsinbada natana tonganba layeng sang kya amasu sengba sagatbagi thabak sathari masida natana hospital asigi nurse amasum atai doctor singi yaifanaba thabak kya hauzik director santa amadi MS Arun gi makhada yamna kana hotnariba asibu praja section kya dagi thagatpa phongdok narakle hainasu auxiliation makhatari atop paw manamo police ki gypsy mai salakpada mi paina kre ngasi nungthul Imphal hapta ima Ingkhol da Imphal East police ki gypsy ama thauduna lakpada ikhang khangauduna engine mai chaklakpadagi miyam mi paina kre gari edu driver mathanta thauraga lakhibane mai sakhalakpa aduda mafam adugi miyamna kanduna sauna amang ta thoaudre gari adugi thau tenki pokhairakpada anakpada leiba yum ama mai sake tawrakpadagi miyamna kankhre thaudo aduda miyoi amata asok apandi nanghaudre haina su pausi isna makhatari lusilakpoina content nangtanga mayamna share tawjaramge Manipur gi wangmara thokpa yamna nungaitaba thaudo amanamo Hathras gang rape thijinnanaba SIT semkhre imung manungnadi makhoigi ayaba yauduna police-na victim nupi masa poloikhibagi pendri numit 15 gi mamangda Uttar Pradesh ki Hathras-ta Dalit nupi masa amabu izat mangalaba matung hundoklamkhiba nupi masa adu layeng bangamdana Delhi gi Sabrajang Hospital ngarang laikhidraba matung member ahumna saba special investigation team SIT semduna thigatnaba ngasi state asigi CM Yogi Adityanath na yathang tawtakre team asina makhoigi report adu hapta amagi manungda lan khalakpaga loinana fast track court amana wayel chathagani hairi mara asida nupi masa asigi asiba haksang adu imung manungda sinnabinaba haijarabasu police na makhoigi ayaba yaudana ngasi nungalamdai pung 3 rom taba matamda poloi bikre haina penaba phungdurakli ningsingba yai ngarang apokpana maram oiraga laikhidrabi sei taraga mapan surabi nupi masa asi Uttar Pradesh ki Hathras district gi labuk amada mamagi mateng panglingeda nupa masa mari na tha asigi taraga mari da gang rep sathakibani hari thaudo asibu haidoktanaba nupi masa asigi marai kakthalambada natana ot naibedagi maki spinal cord sathina sokibane thaudo asibu maikai kayadagi pianaba phungdokpada natana Delhi da thokiba nupi amagi case busu miyamda ningsinghalibane thaudo asida sinariba makhoi marimak nupi masa asina gyan taringai hairakpagi matungina September 19 da police na fakatkrabane nupi masa asin numit 15 layenglaba matung asokpaduna maram oiraga ngarang laikhidabine hana su pausi isin makhatana phongduraglin thank you